Bisnupur amasung Jiribam district ki Laumi singna soidangam dana labuk ta thabak subangam naba flying squad sing sem krabamatung Imphal West district ki oinasu district asigi Laumi singidamak flying squad sing sem kre DC Imphal West Mayang Lambam Raj Kumar Singna thokiba order ki matung inna Lamsang subdivision ki oina SDC Lamsang Ningombam Ravi Chandra SDC Salam Premanandi Okram SDC Sekmai Sujata Thokchom, SDC Lamsang T Nandakumar Amasung, SDC Lamsang T Nandakumar Luchingba Flying Squad Sing Semle, Patsoi Subdivision Ki Oina SDC Headquarter Patsoi Puyam Rahul Dev, SDC Patsoi Ketri Mayum, Amasung SDC Konthojam RK Roshan na Luchingba Flying Squad Sing Semle, Hairiba Flying Squad Sing Asina Makoi na Oliba mafam singda fibam matamna yaraktaba matam yauna chayol amada anirak lau singu tauriba mafam singda chatuna yangsingadabani haidi lamsang amasung patsoi subdivision gi miyamna mobile number sing 9974661764 798551236 84470769194 878733 8864 7005178422 8413973018 abasung 7085611083 da pau faurukpa yagani hainasu order asina makatarakli